How's क्या मुक्ति बजाना केजी दा 1000 सिर्फ केजी दा 1000 भी बा Good morning guys, welcome back to my channel. मैं आप लोग अभी ने खड़ी फजल रही हूँ चैनल पर प्रेस दो ये काय चतुर होने वो हाँ करा करा ना चतुर जा और ग्लास में का चक्कर दबा ओके अब वो बस थोड़ा मुका बाबा कैसा ना ले रहा है मिगीरा इपीरा वाह yang tadi kita sudah sudah kaya kita tapi pak cái đồ duy nó quả chính xác cái này mà cháu ý nghĩa này wow suy đi bạn mà cháu lạc cái nó hay là bạn mà cháu lạc cái nó hay là cây gì nó ấy cái sao cô đâu có thế à अब वो सारा चलाओ yippee time Yippee time! Bring your arm Samadi. hi guys Hi guys, ini bisa boleh ya. Samadi. Sasia. Lao, sana sih. Come on. Mom, masak tak? Kamu. Nang ni. Nang. Si ke paru. Bapak ti paru lagi. Saru. Bagi laptop su याद रहे हम होरे लेना तो होरे था नहीं बुट पी दो होरे अब एक लैपटॉप तो मसा मत अंदर नान लैपटॉप तो लंगी तो रमाम नहीं ना चलो पाने पिकनिक चलती है ना सावरी बा आयु संग दबा देखिए मम्मा आयु संग दबा अदुगी नाम गेम जोन द कुइदुदी अदुगी बॉलिंग तो वदा बॉल कोनना बॉल कोनना लंगी तो इदुदी ना हां बॉल मा kan ju yaw gi to idudi ani mu hit tarabina agi ball do ani hit to riba blok to yeng de ya re mu ching khala ga hit to bra tau mu ko ti bang jo hꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏ ꯖꯄꯥꯟ ꯆꯠꯇꯣꯏꯅꯤ ꯖꯄꯥꯟ 숨도 제가 빠나 하이지 자pan sakani 이게 각비라게 그래 위로 짝그라가 콩사 sakakira 와 사배야 누샤다 뭐 그래 하라 kumbi Japan kumida 어느는 부로 해 뭐지 he is going to inject in spinal cord 어 여기 잡히로 게 들어오게 송나이 잡히로 게 들어오게 마마랑 그 짝거든 어 चलो मैं खर मतिंग पांग चनो को 제 한다게 लेजिरा 제가 PS4 어 15 days 다 PS 니판 닥가죠 marga ma tawi ji mu mada ani da hum lakka tawi ji yaw gro nahan ko sa uli ani hiu over Masalah ayo laptop tu yaad hai plastic laptop to kamane juga ato hoga huji kla khane hera karama bo ahang mo illai dikene adu hang hang ge si de amadu lai ga si hang dida tam lumi da si jira mai man si ji कोई क्या सी नुआई पुणे तो भी ꯄꯣꯠ ꯇꯧꯕꯤꯔꯦ ꯃꯣꯏꯁꯨ ꯑꯩꯈꯣꯏꯗ ꯈꯔ ꯈꯔ ꯍꯥꯏꯕ ꯇꯧꯔꯦ ꯍꯦꯛꯇ ꯂꯧꯔꯦ ꯃꯣꯏꯁꯨ ꯄꯣꯠ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯔꯕ ꯑꯗ ꯂꯩꯔꯤ ꯀꯥꯟꯗ
ꯐꯣꯟ ꯇꯧꯔꯦ ꯌꯧꯗ꯭ꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯊꯤꯜꯂꯛꯀꯅꯦꯕ ꯈꯪꯉꯕ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯃꯣꯏ ꯑꯇꯣꯞꯄ ꯊꯤꯟꯕ ꯂꯥꯛꯄ ꯀꯥꯟꯗꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯕꯨꯛ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯅꯦꯕ ꯂꯥꯛꯑꯝꯗꯥꯏꯗ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯌꯧꯔꯛꯑꯀꯥꯟꯗ ꯍꯥꯏꯔꯛꯀꯦ ꯑꯩꯒꯤ ꯁꯤꯒꯤ ꯕꯦꯒꯁꯤ ꯑꯣꯏꯅ ꯌꯥꯜꯂꯣꯅ ꯍꯥꯏꯔꯦ ꯑꯩ ꯁꯤ ꯕꯦꯒ ꯃꯆꯥꯁꯤ ꯑꯣꯏꯅ ꯌꯥꯜꯂꯣ ꯀꯔꯝꯕ ꯕꯦꯒꯅꯣꯕ ꯅꯪꯅ ꯊꯤꯔꯤꯁꯤꯅ ꯑꯩꯒꯤ ꯒ꯭ꯔꯦꯒꯤ ꯑꯃ ꯂꯩꯈꯤꯕꯗꯣ ꯈꯪꯕ꯭ꯔꯥ ꯒ꯭ꯔꯦꯒꯤ ꯁꯦ ꯁꯦꯅꯤꯇꯥꯏꯖꯔ ꯑꯃꯒ ꯍꯥꯞꯆꯤꯟꯕꯤꯌꯣ ꯅꯪꯒꯤ ꯁꯦꯅꯤꯇꯥꯏꯖꯔꯗꯨꯁꯨ ꯅꯪꯒꯤ ꯀꯥꯔꯗꯁꯤ ꯇꯣꯉꯥꯟꯅ ꯍꯥꯞꯄꯨꯅꯦ ꯁꯤꯗ ꯅꯪꯒꯤ ꯁꯤꯟꯕ ꯌꯥꯗ꯭ꯔꯥ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗꯁꯤꯔꯣ ꯑꯃ ꯁꯥꯗꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯕ ꯁꯥꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯂꯨꯄꯥ 100 ꯈꯛꯇꯪꯅꯤ ꯅꯨꯃꯤꯠ 4-5 ꯆꯪꯉꯣꯏ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗꯇꯣ ꯍꯥꯏꯗꯤ ꯑꯣꯐꯤꯁ ꯆꯦꯟꯖ ꯇꯧꯔꯕꯅꯤꯅ ꯃꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯚꯤꯁꯇꯥ ꯄ꯭ꯔꯤꯟꯗ ꯊꯛꯂꯣꯅ ꯁꯥꯒ ꯂꯣꯏꯔꯦꯀꯣ ꯑꯣꯟꯂꯥꯏꯟꯗꯅꯤ ꯁꯥꯗꯣꯏꯁꯦ ꯂꯨꯄꯥꯁꯨ 100 200 ꯆꯪꯗꯣꯏꯁꯦ 100 ꯄꯤꯁꯇ ꯑꯩꯅ ꯁꯥꯅꯤꯡꯕ ꯃꯑꯣꯡꯗ ꯑꯩꯅ ꯑꯃꯨꯛ ꯗꯤꯖꯥꯏꯟ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯔꯣꯏꯕ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯀꯣꯔꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯅꯣꯏꯒꯤ ꯇꯤꯝ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ꯭ꯔꯣ ꯈꯪꯗꯦꯅꯦ ꯐꯣꯟ ꯇꯧꯔꯒ ꯑꯝꯇ ꯍꯪꯉꯨꯗꯅ ꯃꯦꯀꯞꯀ ꯇꯧ ꯂꯣꯏꯔꯒ ꯁꯨꯔꯤꯗ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯃꯩ ꯇꯧ ꯄꯨꯡꯗꯤ 10 ꯇꯥꯁꯜꯂꯛꯑꯦ ꯑꯗꯨꯅ ꯃꯥꯏꯁꯦ ꯐꯣꯟ ꯉꯥꯏꯔꯤꯅꯦ ꯀꯨꯝꯕꯤ ꯆꯠꯇꯣꯏꯔꯥ ꯆꯠꯂꯣꯏꯗ꯭ꯔꯥꯅ ꯆꯠꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯑꯃꯨꯛ ꯀꯦꯁ ꯀꯩꯅꯣꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤꯗꯧꯕ ꯑꯣꯐꯤꯁ ꯔꯣꯝꯗ ꯊꯕꯛ ꯆꯠꯇꯣꯏꯔꯥ ꯃꯐꯝ ꯑꯇꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯦꯁ ꯂꯩꯕ꯭ꯔꯣ ꯂꯩ ꯀꯩ ꯂꯝꯗ ꯀꯨꯝꯕꯤ ꯁꯤ ꯂꯥꯛꯀꯗꯕ ꯂꯥꯛꯀꯗꯕ ꯂꯩꯔꯁꯨ ꯃꯣꯏ ꯑꯃꯨꯛ ꯄꯥꯎ ꯉꯥꯏꯅꯔꯤꯕ ꯃꯣꯏ ꯌꯥꯎꯗꯕ ꯌꯥꯕ ꯀꯦꯁ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯆꯠꯂꯣꯏꯗꯣꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯅꯤ ꯉꯥꯏꯅꯔꯤꯁꯦ ꯅꯪ ꯍꯟꯗꯛꯁꯦ ꯑꯗꯨꯝ ꯊꯥꯃꯩꯁꯤ ꯑꯣ ꯃꯣꯏ ꯇꯥꯃꯣꯗꯣ ꯗꯥꯛꯇꯔ ꯅꯨꯡ ꯈꯔ ꯆꯠꯇꯨꯅꯅꯤ ꯉꯁꯤꯁꯨ ꯗꯥꯛꯇꯔ ꯆꯠꯂꯦꯅ ꯑꯧ ꯌꯥꯗꯕꯅꯦ ꯃꯣꯏ ꯀꯩꯅꯣꯗꯣ ꯅꯥꯟꯊꯔꯛꯄꯅꯦ ꯃꯣꯏ ꯍꯦꯛ ꯀꯥꯞꯊꯣꯛꯍꯜꯂꯗꯤ ꯀꯩꯒꯤꯅꯣ ꯃꯣꯏꯒꯤ ꯅꯥꯟꯊꯔꯛꯄꯅꯦꯕ ꯁꯤꯁꯦ ꯅꯥꯟꯊꯔꯛꯄꯅꯦꯕ ꯁꯤꯁꯦ ꯑꯗꯨ ꯃꯣꯏ ꯌꯦꯡꯍꯟꯕꯁꯦ ꯁꯤꯁꯦ ꯍꯦꯛꯇ ꯅꯥꯟꯊꯔꯛꯄꯅꯦꯕ ꯑꯗꯨꯅꯅꯦꯕ ꯈꯪꯕ꯭ꯔꯥ ꯌꯥꯔꯅꯤ ꯑꯗꯨ ꯁ꯭ꯀꯨꯜꯒꯤ ꯁꯤꯟꯖꯕ ꯄꯣꯠꯂꯣ ꯅꯥꯟꯊꯔꯤꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯟꯖꯕ ꯄꯣꯠ ꯌꯥꯅꯤ ꯁꯤꯒꯤ ꯁ꯭ꯀꯨꯜꯁꯦ ꯂꯩꯁꯜꯂꯒ ꯌꯥꯅꯤ ꯁꯤꯁꯦ ꯁꯤꯁꯦ ꯌꯥꯅꯤ ꯁꯦꯝꯍꯧꯔꯒꯦ ꯁꯤꯗ ꯌꯦꯡꯉꯤꯁꯦ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯥꯒꯤ ꯁꯤꯒꯨꯝꯕ ꯎꯄꯨ ꯑꯃ ꯁꯤꯡꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯃꯥꯒꯤ ꯁꯥꯏꯖ ꯅꯨꯡꯗꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯍꯥꯏꯗꯤ ꯀꯥꯈꯟ ꯀꯌꯥ ꯄꯤꯕ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯗꯤꯖꯥꯏꯟꯗꯣ ꯑꯗꯨꯒꯤ ꯌꯦꯡꯕꯅꯤꯗ ꯑꯩꯈꯣꯏ ꯕꯥꯅ ꯇꯣꯛꯑꯦ ꯑꯣꯐꯤꯁ ꯑꯣꯏꯅ ꯆꯠꯇꯥꯔꯦ ꯍꯌꯦꯡ ꯁꯦꯠꯂ ꯆꯠꯇꯣꯏꯅꯤ ꯇꯧꯔꯤꯁꯦ ꯑꯣ ꯀꯩꯅꯣꯒꯤ ꯋꯥꯅꯤꯒꯤ ꯑꯣ ꯑꯗꯨꯝꯇ ꯍꯪꯕꯤꯌꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯕ ꯀꯔꯤꯗꯤ ꯑꯧ ꯃꯥ ꯆꯠꯂꯔꯣꯏ ꯑꯣꯐꯤꯁ ꯑꯣꯏꯅ ꯆꯠꯂꯅꯤ ꯅꯣꯏꯒꯤꯅ ꯀꯥꯈꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅꯣ ꯑꯗꯨꯅꯤ ꯁꯤꯗ ꯁꯤꯃ ꯂꯩꯖꯔꯁꯅꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤꯃꯗꯤ ꯈꯔ ꯁꯥꯡꯅ ꯂꯩꯍꯜꯂꯣ ꯑꯩꯈꯣꯏ ꯀꯨꯔꯇꯥꯒꯨꯝꯕ ꯌꯥꯜꯂꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯈꯤꯇꯪ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯑꯗ ꯁꯤ ꯈꯤꯇꯪꯁꯤꯗ ꯀꯩꯗꯧꯅꯤ ꯁꯤꯗꯤ ꯈꯤꯇꯪ ꯁꯤꯗ ꯁꯥꯏꯕꯨꯛ ꯊꯝꯕ ꯌꯥꯏꯗꯅ ꯑꯗꯨꯒ ꯁꯤꯒꯤ ꯂꯣꯀꯔꯁꯤꯅꯅꯦ ꯈꯔ ꯅꯣꯏꯅ ꯆꯠꯊꯔꯒ ꯂꯣꯀꯔ ꯍꯥꯞꯅꯤꯡꯉꯁꯨ ꯃꯈꯥꯗ ꯍꯥꯞꯍꯜꯂꯣ ꯑꯗꯨꯒ ꯃꯔꯛꯇꯨ ꯏꯁꯄꯦꯁꯄꯨꯗꯤ ꯃꯥꯡꯉꯅꯤ ꯃꯥꯡꯉꯦ ꯑꯗꯨ ꯁꯤ ꯂꯣꯀꯔꯁꯦ ꯈꯤꯇꯪ ꯆꯠꯊꯔꯒ ꯁꯤ ꯁꯣ ꯃꯐꯝ ꯁꯥꯏꯐꯥꯎ ꯆꯠꯊꯔꯒ ꯁꯤꯐꯥꯎ ꯍꯟꯊꯕꯤꯕꯗ ꯁꯤꯗꯤ ꯄꯣꯠ ꯃꯆꯥ ꯈꯔ ꯄꯤꯖꯤꯟꯗꯧ ꯌꯥꯏ ꯑꯗꯨꯅ ꯐꯔꯦ ꯀꯨꯔꯇꯥ ꯅꯣꯏꯒꯤ ꯀꯨꯔꯇꯥꯒꯤ ꯂꯦꯡꯇꯣ ꯌꯥꯗꯕꯅꯦ ꯑꯗꯨꯒ ꯊꯥꯡꯗꯕ ꯌꯥꯅꯤ ꯑꯗꯨꯒ ꯀꯥ ꯑꯍꯨꯝ ꯑꯗꯨꯝ ꯍꯥꯏꯒꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯁꯤꯗ ꯁꯨꯝꯕ ꯁꯦꯞ 2 ꯍꯥꯞꯄꯗꯤ ꯌꯥꯔꯦꯅ ꯁꯤ ꯁꯦꯞ 2 ꯑꯗꯨꯗꯤ ꯁꯣꯝꯗꯗꯤ ꯐꯨꯔꯤꯠꯀꯨꯝꯕ ꯑꯃꯗ ꯌꯥꯜꯂꯔꯣꯏꯕ ꯆꯠꯂꯅꯤ ꯌꯥꯔꯦ ꯅꯣꯏ ꯅꯨꯄꯤꯒꯤ ꯁꯨꯝ ꯍꯥꯞꯆꯔꯦ ꯌꯥꯔꯦ ꯁꯤꯡꯁꯤꯅ ꯀꯣꯔꯠꯁꯤ ꯊꯝꯃꯒ
아니 약간 그냥 저thân 그래 야 이제 어디 빨리 야들이 그래 당할 거다 봐 당할 거다 그렇다 그래 당할 거다 네 얌 당할 말래 신이나 시탄 거 있는지 기든 각네 예 링겐도 고요 고ton도 한도 야래 어디 따이 떠로 이제 돌리 이제 아무 찾기더래 뭐 이거 잘 나누는 뭐 하야 되나 어디요 오피스를 아니 또 봐. 아도 뭐 폰 또 이게 라트야 너희는 군비다. 왜 라이 해봐. 근데 세미지나 이게 덱스도 모두기 들어와네 봐. 어서는 플라이들 너무 주피 타미는 좀 지톡진이 또 보도 뭐다. kelak pai tare kuiram 2000 ai nan gi dex ne ba makha di lak laka thaduro de sidama laka thai je thaduro ba somjo tharo ya rahon phone tore कुछ पुंगत्राम से तारे इस साइड में हम जी कर क्या इन भी फोटो दिया इधर तो का हम थब कर म्यूजिक में चा दो सीना ये अभी 35-50 चल रहा दुनिया में 2000 그노 들어 아이 난이 포토지 그노도 디마불 레모를 따래 아이고 그 심터 심이게 도션이게 그냥 굿 파인 신의 그래 그래 짜브로 지금 고모디 짜이고 아니 고모를 돼 한이 아스 나기 해 어이 왜래 어디 교디 사이 Nani ka sa de bani? Okay. Sa de wi ning ye ya. san da de ko ni san da sa jira Ai kyo ni matan de thong ba hai de ko. ai hai Nang hai ya. ai sai ni lo ya Office da. Nang thong ga. ai lo za de ka Ma de kyang bi bu san ke ji da. 1000是不是ke ji de 1000bi ba? 币看不看不ye. 啊这边的别的没有我有的路 사디 사니 matan de hao ge hao ni ni. Agi san do ye da ji ko. Ban. Sai. Mul pisa. Pasam ha ba kya no sin doi. Kun. Pasam hello. Chikoi ma to ye mu gi mera pai bi gi marup ta ba. Lepas chani gi. अदो दाई निपी शेरनी यावले में आहार में याव कान दा फाव करे बको अमा वाली बा दु यन अमा वाली शेर मा आहार में बको मिने याव हा हाय बु दा फाव करे ना अमा दी फाव करे बा अमा वाली बा इ पुंग तरे तारे ए बिजु को साइड सकी दो लाख को कुइद्री अमु साइ मोगी केनो स्टाफ की असिबो मु हंगने न मु चले रमे खुमति लेबा को aina halabo ningba ado phone tongna ka andar ma di chat le reme ado nei ngasi blog di mata ni solution jara ge blog su pami putho gadi like to biramo share to bio anu views biang subscribe to biramo ko nu isara phusle bio so please be safe and be healthy bye bye good night bye 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 to bye ado ge account ji mandi de close to ge haidu di ngine Master le mira. Master le miro. Hoy lupa. Masaya hinjale ay hinjado. Bye bye.